1901 hwraga sahi khudingi lepa leitana Nobel Prize ki award asi hiram manga haibdi physics, chemistry, medicine amadi peace hariba hiram manga asida piduna lagli adubu 1968 ta atopa economics haiba field asi chu hapchinduna punna hiram taruk asida thoidok hendokna haithoi singthoiraba amadi mioiba samaj ki yaifnba hotnajatiba kaya asibu ekai khumnba uttuna sahi khudingi mana asi piduna lagli Saliva sahi 2022 asigishu October tha asida Nobel Prize for 2022 lauthokre Ngcgi episode asidi Nobel Peace Prize for 2022 asi kana na fangkhibage aduga makoina karigidamak award asi fanglibano haibagi matangdani Aikoina human right natragana mioibagi hak haibashi shamlapna hairabada mioiba ama oina aikoina hingbada tangai fadana sangraba yadraba aikoigi adhikar adubuni Aikoigi leibak asidasu 1947 dagi hwraga ngasi fawbada fundamental right kaya semduna thambiri khudam oina pallabada right to equality right to freedom of speech freedom of expression right to freedom of religion aduga right against exploitation haibana chingba si panba yai 2009 gi right to education act ki matung inna aikoigi leibak asida leiriba sahi taruk tagina taramari fawbagi manungda leiba angang khudimak lemna mahi machin fanghanabagi hak aikoigi leibak asina pidi adubu yamna laibak thiribadi malemgi mafam kharada ngasimak aikoi mioibasingi hak asi khongaunaduna otpa naibagi thabak kaya lepa leitana chathari asumna 2022 gi Nobel Peace Prize ki award asi masa ki hak mangkhraba mioi kaya gi pendaba kholaw kaya bu puduna lamjing meira oiriba human right activist singda khushinaki Hairiba award asi Norwegian Nobel Committee na kopna khanarba matung mioi ama amasung organization anida makoina makoigi leibakta sahi lisang shitna mangkhraba mioi bagi hak adubu phanghannabagidamak honakhiba kaya adubu ekai khumnba utpa oina pidi makoi ahum adudi Belarus hariba European country asidagi Ales Beliatski ani subada the Russian Human Rights Organization Memorial Aduga ahom subada the Ukrainian Human Rights Organization Center for Civil Liberties Haibashin Ales Beliatski hariba mathauna leibani pa asi haujimak Belarus hariba leibak asigi human right amadi pro democracy activist amani ngasimak Belarus ki president oiriba Alexander Lukashenko mahak asi 1994 dagi hwraga president oiduna ngasi fawwa lakli matang sida aikoina hangningliba wahangdi Karamna democracy chatpa leibak amada asuk shangna sahi kunipan asi mahakna sahi ama fawasi thadana president oiba ngamlibano wahang asigi pakhum Nobel Peace Prize phangkraba Ales Beliatski gi wari dagi soidana khangba ngamgani Soviet Union na kaithakraba matung Belarus hariba leibak asi 1991 da maning makha tamba leibak ama oikhi Masigi makata ba oina Republic form of government semduna president oina Stanislav Suskevich khanki mahangna 1994 fawba Belarus hariba leibak asigi president oina lerami masigi makata rakbada 1994 dagi ngasi fawba Alexander Lukashenko na Suskevich ki mahut chinduna president oiduna leidi Belarus hariba leibak asida election tawrabasu free and fair election oidaba amadi democracy chatpa leibak ni haijaragasu praja singbu otpa neiba amadi dictator gi maong manba saklon kaya asigi mayokta 2022 gi Nobel Peace Prize phangkraba Ales Beliatski na protest tawduna praja singi mangkraba hak adubu fanghannaba kanna hotnari Leibak aduda yamna controversial oiba constitutional amendment ama pass tawduna president bu dictatorial power pibagi order thoki masigi pakhum oina 1996 ta Ales Beliatski na biasna haibadi spring cover organization ama semki mahaki biasna hariba organization asigi maru oiba mathaudi leibak aduda President na dictator gi matau lauduna mahaki mayokta yaningdaba phongdolibasing adubu mapunsi chupa kaisum sangan namchinduna thamkhibagi mayokta kholaw lauba amadi mahaki imung manung singi mioi singbu senabiba aduni
ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕ ꯑꯃꯗꯤ ꯑꯣꯠꯄ ꯅꯩꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯤꯟꯕꯒꯤ ꯊꯕꯛ ꯍꯧꯔꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯦꯂꯤꯁ ꯕꯤꯂꯤꯌꯥꯠꯁꯀꯤꯒꯤ ꯃꯆꯤꯟ ꯃꯦꯟꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛꯄꯨ 2011ꯗꯒꯤꯅ 2014 ꯐꯥꯎꯕ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ 2020ꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯏꯍꯧ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯇ꯭ꯔꯥꯏꯌꯦꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯂꯤꯁ ꯕꯤꯂꯤꯌꯥꯠꯁꯀꯤꯅ ꯈꯣꯡꯖꯪ ꯑꯃ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄ ꯂꯩꯇꯅ ꯕꯦꯂꯥꯔꯁ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯁꯤ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯄꯤꯈꯤ꯫ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯃꯇꯝꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯔꯤꯖꯤꯝ ꯑꯗꯨꯒꯤ ꯃꯇꯝꯗ ꯇꯝꯊꯤꯅ ꯑꯣꯠꯄ ꯅꯩꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯃꯥꯡꯗꯁꯨ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠ ꯑꯦꯟꯗ꯭ꯔꯤ ꯁꯦꯔꯥꯀꯣꯚ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯗꯚꯣꯀꯦꯠ ꯁꯚꯦꯠꯂꯥꯅꯥ ꯄꯟꯕ ꯌꯥꯏ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯍꯧꯈ꯭ꯔꯕ ꯏꯇꯤꯍꯥꯁꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯅꯧꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯍꯜꯂꯛꯄ ꯉꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯔꯁꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯁ꯭ꯇꯦꯂꯤꯟꯒꯤ ꯃꯇꯝꯗ ꯆꯠꯊꯈꯤꯕ ꯇꯝꯊꯤꯔꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯏꯁꯤꯟꯕꯗ ꯅꯠꯇꯅ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯃꯠꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯆꯪ ꯊꯧꯅ ꯂꯦꯞꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯟ ꯑꯣꯊꯣꯔꯤꯇꯤꯅ ꯇꯠꯇꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯤꯕ ꯈꯪꯈꯤꯗꯕ ꯑꯃꯗꯤ ꯍꯥꯠꯇꯣꯛꯈꯤꯕ ꯐꯥꯎꯕ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯤ꯫ 2021ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄꯨꯡꯊꯤꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁ꯫ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ 1991ꯗꯒꯤ USSRꯗꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯁꯥꯐꯨꯡꯈꯤ꯫ 2007ꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯤꯚꯇ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁ ꯀꯧꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯥꯐꯣꯡꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯆꯞ ꯆꯥꯅ ꯆꯠꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯅꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯔꯨꯜ ꯑꯣꯐ ꯂꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯣꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯠꯇ꯭ꯔꯒꯅ ꯐꯥꯔꯃꯔ ꯑꯅꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ꯫ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯟ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯗꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯗ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯣꯔ 2022 ꯑꯁꯤ ꯗ ꯅꯣꯔꯋꯦꯖꯤꯌꯟ ꯅꯣꯕꯦꯜ ꯀꯃꯤꯇꯤꯅ ꯑꯦꯂꯤꯁ ꯕꯤꯂꯤꯌꯥꯠꯁꯀꯤ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯗ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁꯇ ꯄꯤꯗꯨꯅ ꯃꯈꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯥꯂꯦꯝꯕꯨ ꯁꯥꯟꯇꯤ ꯂꯩꯅ ꯊꯝꯅꯕꯒꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯀꯌꯥ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯄꯤꯈꯤ꯫